Hello mayam, ai ngasi mayam da kaino ta share tawjage ai life ki matang da mayam na hanadagi ai viral chatpa khotpa mayam thokiba ai crime ai life ta thokiba mayam do ai ai nupa ai nusinaba nupa duga magni atopa nupa atopa aiga kaino tawruba kholuba amta leite aiga ai hek nusinajaba nupa gani maga ai chela matungda waroi po su pure adunga viral kamaina chakrino du su ai mayam da singbudo ngasi loi haidoge nahandagi aina zalaga mina ai ngon negative comments mayam patana lana ubi bado ai ngasi loi singdok charage nahan ngai de khanga tumina leibadi maga aiga handak 22 dai bani gi chahi mari sudoi ne ba ado hoji jai jiri da ine seng bai di ai jiri da pokba machani jiri da lai ma la hengang dai ne hengang ma khale kai dai gi romario khoinai jam ko bane ado ibani je waroi phana am incident me am thoe viral kamaina chakrino du su ai sengdo jage ngasi numi sida hoi ibani leiminare aduga privacy gi photos video mangon de leiba do kamain tawraga thadokhrino du so hai ge ngasi mana phone je langbadagi phone display yagi da badagi phone sembam da chatlaga phone sembam sidagi phone exchange tawbadagi phone do repair tawbada video je phone do yara kanda reset tora kanda video se yaurakpadagi mina mathang share tawna gi bane dumain toraga adugi magi through dagi magi phone semu bagi adugi through dagi viral da chakhi bane po chai mayam na ngasi je loi aseng bodo haidok charage mina lana uba negative comments mayam pirak pai ngasi phawba lo laga ai khumde dum ignore toraga lei dong ngasi je loi haido ai na ngasi live tharai ba maram ji su ai haige maze ngarang dang baw badai bani je wari sanari ba nungdang da call pairaga dum wari sanari aduga last 2 days e mana ai se Instagram dagi unfollow tawre je na kai maram gino nang nai unfollow tawre maram je na haire aduga mana ingon da hare khoi ma hoina yada baine chai baine nga matam khara ingna chikna leiji ko je aina phare ma thajaru bai hoi haire aduga adui matungda aina hojikta ai duty halak patangai duty hala kan sida inau nu pijina che nang wari ta triboro manang nu pa do nu pi chele nu pi to pa chele ne photo thagal le ne na hare ai rang kreba ai je tau ba la khom khang dre kai do doi nu hoi aham ba dai bani je chele aham ba da senapati da chelure senapati da chela matung da moi ge family na ibani je yum da chele je haidok tre ma ju ki re ibani makki na haidok tre yum da paw je pi da badagi खबर दा दु अदामी मैम ना दुमाया हापी रखपदगी इबानी जे लास्ट सेनापति दसु इबानी जे फना कुइना लो जे मोई फैमिली ना तौरगा थी बलाए थी अखोइना मोई फैमिली दा पाव पीरे लास्ट पीरा मतुंग दा मोई फैमिली ना अखोइ जे लोबला मतुंग दा पुलिस स्टेशन दा आइगी फैमिली आइगी इमा बाबा लोइना फाजलगा थनमे मोइना अखोइ इमा इपा दा मोइना नचानुपी ना इचानुपा पूरा चखरे किडनैप तौखरे दुनिया दानी ना हारगा इमा इपा जी दा मोइना मरान सिजलगा इपा गा इमा दा जेल दा थम लेरमे जेल दा थमबदगी जेल दा थमे अदुगा आई पुलिस स्टेशन दा पूरे मोइना पुलिस स्टेशन दा पुबदगी आइना वारी दो सेंगबदो लोइ लिथोए पुलिस दा अदुदगी मोइना केस तो पालुरबदीना कोर्ट टिका दा याद्रे चैरा कोर्ट दा खोइ कोर्ट कायबा अदुदा इबानी जे नुसिनरगा चेन बने जे पुलिस सिंग दा लोइ हाइरा मतुंग दा मोइना जो मोइ इमुंग ना जो खंगे अदगिदी मोइसु केस तो थांगत लुरबनीना आई बाउबा गुली पिजैबा मोइना पुलिस स्टेशन मनुंग दा मोइ के फैमिली ना आई गुली पिजैबा
ꯊꯦꯝꯃꯀꯥꯟꯗ ꯑꯩꯁꯦ ꯒꯨꯂꯤ ꯄꯤꯖꯩ ꯅꯣꯏꯅꯤ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ ꯑꯗꯨ ꯀꯣꯔꯠꯇ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯀꯣꯔꯠꯇ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯀꯅꯨ ꯅꯣꯏꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯄꯅꯤ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯏ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯦꯟ ꯇꯧꯋꯦꯕ ꯃꯣꯏꯅ ꯀꯤꯍꯜꯂꯦꯕ ꯅꯄꯥꯁꯨ ꯊꯕꯛ ꯅꯄꯥꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯇꯠꯀꯅꯤ ꯅꯄꯥꯁꯨ ꯖꯦꯜ ꯆꯪꯒꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯒ ꯀꯤꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯂꯣꯠꯂꯒ ꯖꯁꯀꯤ ꯃꯃꯥꯡꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯐ꯭ꯔꯦꯟꯅꯤ ꯏꯃꯥ ꯏꯄꯥꯗ ꯂꯝ ꯀꯣꯏꯔꯨꯁꯦ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯇꯕꯤꯗ ꯏꯕꯥꯅꯤ ꯀꯣꯏꯔꯨꯕꯅꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯍꯥꯏꯔ ꯃꯇꯨꯡꯁꯤꯗ ꯏꯕꯥꯅꯤꯁꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯃꯨꯛ ꯑꯩꯁꯦ ꯃꯤꯅ ꯂꯥꯟꯅ ꯂꯣꯏꯅ ꯎꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯅꯨꯄꯥ ꯔꯦꯞ ꯇꯧꯏ ꯅꯨꯄꯥ ꯀꯤꯗꯅꯦꯞ ꯇꯧꯏ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯍꯥꯏꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯆꯦꯜꯂꯦꯕ ꯆꯦꯜꯂ ꯃꯇꯨꯡꯁꯤꯗ ꯂꯩꯀꯥꯏ ꯃꯤ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯝꯕꯣꯜꯗ ꯏꯄꯥꯁꯦ ꯅꯝꯕꯣꯜ ꯑꯩꯈꯣꯏ ꯕꯥꯁꯦ ꯅꯝꯕꯣꯜꯗꯩꯅꯦꯕ ꯅꯝꯕꯣꯜꯗꯒꯤ ꯇꯧꯔꯒ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯏꯕꯥꯅꯤꯁꯦ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗ ꯐꯥꯔꯦꯕ ꯐꯥꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯋꯥꯔꯤ ꯑꯁꯦꯡꯕꯗꯣ ꯂꯩꯀꯥꯏ ꯃꯤꯗ ꯂꯣꯏ ꯂꯤꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯅꯤ ꯈꯣꯠꯄꯅꯦꯅ ꯂꯤꯊꯣꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯂꯥꯛꯑꯦ ꯐꯦꯃꯤꯂꯤ ꯂꯥꯛꯑꯒ ꯑꯩꯕꯨ ꯐꯖꯅ ꯃꯌꯨꯝꯗ ꯄꯨꯕꯤꯔꯦ ꯃꯌꯨꯝꯗ ꯄꯨꯕꯤꯔ ꯃꯇꯨꯡꯁꯤꯗ ꯑꯩꯒ ꯅꯨꯄꯥꯁꯤ ꯐꯥꯎꯕꯗ ꯃꯣꯏꯅ ꯑꯩꯁꯦ ꯁꯛ ꯐꯥꯎ उनहꯟꯗꯦꯕ ꯃꯣꯏ ꯌꯨꯝꯗ ꯇꯣꯉꯥꯟ ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯩ ꯌꯨꯝꯁꯦ ꯃꯣꯏꯅ ꯑꯩꯁꯦ ꯊꯤꯜꯂꯝꯗꯥꯏꯗꯒ ꯃꯃꯥꯅꯒ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡꯗꯧ ꯀꯥꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯃꯨ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯀꯥꯟꯁꯤꯗ ꯏꯕꯨꯡꯉꯣꯁꯦ 12 ꯂꯣꯏꯕꯇꯪ ꯉꯥꯏꯀꯣ 12 ꯂꯣꯏꯔꯒ ꯅꯣꯏꯅꯤ ꯐꯖꯅ ꯍꯣꯡꯕꯤꯅꯤ ꯈꯣꯠꯅꯤ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯧꯖꯤꯛ ꯍꯣꯡꯗꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯛꯑꯒꯁꯨ ꯅꯪ ꯌꯥꯒꯅꯨꯀꯣ ꯅꯪ ꯑꯕꯨꯡꯉꯣꯁꯦ 12 ꯂꯣꯏꯕꯇꯪꯗꯤ ꯉꯥꯏꯌꯨꯀꯣꯅ ꯍꯥꯏꯔꯀꯥꯟꯁꯦ ꯍꯣꯏ ꯑꯩꯅ ꯍꯣꯏ ꯍꯥꯏꯔꯒ ꯃꯣꯏ ꯊꯥꯖꯔꯨꯕꯒꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯝꯖꯔꯨ ꯃꯣꯏ ꯐꯅ ꯈꯜꯂꯨꯕꯒꯤ ꯑꯩꯅ ꯃꯣꯏ ꯊꯥꯖꯔꯨꯕꯒꯤ ꯑꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯥ 12 ꯂꯣꯏꯕꯐꯥꯎꯇꯪꯗꯤ ꯉꯥꯏꯖꯒꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯦꯞꯅꯕ ꯋꯥꯔꯤ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯑꯩ ꯊꯤꯟꯕ ꯂꯣꯏꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦꯕ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯐꯖꯅ ꯀꯣꯏꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯆꯍꯤ 4 ꯁꯨꯔꯛꯇꯣꯔꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯩ ꯃꯣꯏ ꯐꯦꯃꯤꯂꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯥꯡꯗ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯃꯅꯨꯡꯗ ꯃꯆꯥꯗ ꯑꯣꯠꯄꯗꯣ ꯑꯗꯨꯗꯣ ꯇꯥꯍꯜꯂꯦꯕ ꯑꯗꯣ ꯃꯤꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯏ ꯚꯥꯏꯔꯦꯜ ꯆꯠꯂꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟꯠꯁꯇꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯦ ꯃꯤꯉꯣꯟꯗꯁꯨ ꯈꯠꯅꯕꯁꯨ ꯍꯧꯔꯨꯗꯦ ꯏꯁꯥꯅꯁꯨ ꯂꯥꯜꯂꯨꯕꯩꯅꯤꯀꯣꯅ ꯈꯜꯂꯀꯥꯟꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯌꯦꯡꯅꯔꯨꯔꯒꯗꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯅꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯇꯧꯔꯤꯉꯩ ꯉꯝꯃꯦ ꯄꯨꯂꯤꯁꯇ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯄꯩꯁꯥꯅ ꯅꯝꯁꯤꯜꯂꯒ ꯑꯁꯦꯡꯕꯗꯣ ꯂꯣꯠꯁꯤꯜꯂꯒ ꯑꯔꯥꯟꯕ ꯍꯦꯛꯇ ꯇꯥꯍꯟꯕ ꯑꯗꯨꯒꯨꯝꯕꯗꯣ ꯃꯣꯏ ꯄꯋꯥꯔ ꯈꯔ ꯄꯩꯁꯥꯅ ꯂꯣꯏꯅ ꯂꯩꯌꯦꯕ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯗꯣ ꯑꯩ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦꯁꯦ ꯉꯁꯤꯗ ꯈꯪꯕꯅꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯝ ꯇꯧꯕ ꯉꯝꯗꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯑꯒ ꯑꯩ ꯃꯌꯥꯝꯗ ꯑꯩꯒꯤ ꯍꯦꯜꯞ ꯑꯝꯇ ꯇꯧꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯜቭ ꯇꯧꯗꯣꯏꯅꯣ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯅꯤꯖꯒꯦ ꯑꯍꯥꯟꯕꯗ ꯏꯕꯥꯅꯤ ꯈꯪꯅꯔꯤꯁꯦ ꯑꯩ ꯃꯥꯁꯦ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣꯁꯨ ꯈꯪꯗꯦꯕ ꯍꯣꯏ ꯃꯌꯥꯝꯅꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏ ꯄꯩꯁꯥꯗ ꯆꯣꯞꯄꯩꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗ ꯄꯥꯝꯃꯨꯕꯩꯅꯤ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯑꯩ ꯃꯥꯁꯦ ꯀꯅꯥꯏ ꯃꯆꯥ ꯃꯁꯨꯅꯣꯁꯨ ꯈꯪꯉꯝꯗꯦ ꯏꯕꯥꯅꯤ ꯈꯪꯅꯕꯗ ꯃꯥꯅ ꯑꯩꯁꯦ ꯃꯆꯤꯟ ꯊꯤꯔꯒ ꯆꯃꯥꯏ ꯆꯍꯤ ꯂꯣꯠꯂꯒ ꯑꯩꯁꯦ ꯀꯣꯏꯈꯤꯕꯅꯦ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯆꯍꯤ 4 ꯁꯨꯔꯛꯇꯣꯔꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦ ꯑꯩ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯕ ꯅꯨꯄꯤꯅꯦ ꯋꯥꯔꯣꯏꯄꯣꯠ ꯉꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯈꯪꯉꯤꯁꯦ ꯃꯥꯒ ꯑꯩꯒ ꯍꯧꯖꯤꯛ ꯂꯝ ꯂꯥꯞꯅꯔꯤ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔ ꯑꯩ ꯊꯕꯛ ꯐꯪꯕꯗꯒꯤ ꯖꯤꯔꯤꯗ ꯂꯥꯛꯑꯒ ꯊꯕꯛ ꯖꯣꯏꯟ ꯇꯧꯕꯅꯦ ꯑꯗꯨꯒ ꯃꯥꯁꯨ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯩꯌꯦ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯗꯨꯝ ꯐꯖꯅ ꯍꯥꯟꯅ ꯑꯗꯣ ꯉꯔꯥꯡ ꯐꯥꯎꯕꯗ ꯐꯥꯎꯅꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯣꯠꯂꯦꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯊꯦꯝꯃꯒ ꯑꯗꯨꯝ ꯊꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ
मोइना एगी लाइफ से पूरा मांगहल्ले ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯅꯤꯖꯒꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯃꯌꯥꯝꯅꯁꯨ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯕꯤꯔꯣ ꯀꯩꯗꯧꯗꯣꯏꯅꯣꯗꯣ ꯃꯌꯥꯝꯗ ꯑꯩ ꯍꯦꯜꯞ ꯑꯝꯇ ꯅꯤꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜꯁꯨ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯀꯔꯤꯝ ꯄꯨꯔꯥ ꯕ꯭ꯂꯦꯡꯗ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯔꯒ ꯐꯗꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯃꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯐꯥꯎ ꯇꯧꯔꯕꯅꯦ ꯃꯣꯏ ꯏꯃꯨꯡꯅ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯀꯅꯤ ꯀꯤꯍꯟꯒꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯀꯤꯍꯜꯂꯒ ꯊꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯒ ꯐꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯀꯔꯤꯌꯔ ꯃꯥꯡꯍꯜꯂꯦ ꯃꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯅꯤꯀꯣ ꯚꯥꯏꯔꯦꯜ ꯐꯅꯌꯥꯝ ꯆꯠꯂꯨꯔꯒꯁꯨ ꯑꯩ ꯐꯅꯌꯥꯝ ꯃꯤꯅ ꯐꯠꯇꯅ ꯎꯔꯒꯁꯨ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯀꯣꯅ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯃꯤꯅ ꯏꯀꯥꯏ ꯈꯪꯗꯕꯤꯅꯦ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯨꯕꯩ ꯑꯩ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯀꯣꯅ ꯈꯜꯂꯒ ꯋꯥꯈꯜꯁꯦ ꯂꯩꯊꯣꯛꯄꯅꯦꯕ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯉꯥꯡꯉꯤꯗꯣ ꯑꯩ ꯀꯩꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯑꯁꯦꯡꯕ ꯋꯥꯗꯣ ꯋꯥꯔꯤꯗꯣ ꯈꯪꯗꯕꯒꯤ ꯉꯥꯡꯕꯅꯦ ꯑꯗꯨꯅ ꯑꯩ ꯅꯣꯡꯃꯗ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯠꯁ ꯑꯣꯏꯒꯦꯔꯥ ꯃꯦꯁꯦꯖ ꯔꯤꯀ꯭ꯋꯦꯁ ꯃꯦꯁꯦꯖ ꯑꯣꯏꯒꯦꯔꯥ ꯑꯩ ꯅꯣꯡꯃꯗ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯒ ꯄꯤꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯔꯁꯤꯔꯥꯐꯥꯎ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯑꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ngasi phawbada aina moigi family na aingonda threaten tawba mayamno ai khaluragadi wai ai pukchen phattaba khalamba taragadi moida nongmata majanu bayu ngawra chakare kaino saraga yumdai tokare aingonda phone taraga rose na amta themo bungo do nang themdadi yaroi an majanu pagi tang khale ai je mi majani man moina mi gi majagi de kaim khalai tana khale macha do macha tang nungsibo do khangi mi majadi kayim laitana khale akhoi imong hoi paisa pai de middle class family ni kayim tawba ngamoroi moina kai taw ngamdori na khalla kan moina tawba thabak ne ba
ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯔꯒ ꯊꯝꯃꯤ ꯃꯣꯏꯅ ꯑꯩ ꯄꯥꯝꯗ꯭ꯔꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯃꯣꯏꯅ ꯃꯤ ꯑꯣꯏꯅ ꯎꯗꯦ ꯃꯤ ꯑꯣꯏꯅ ꯊꯥꯞꯇꯦ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯔꯕ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒ ꯅꯣꯡꯃꯇ ꯋꯥꯔꯣꯏ ꯄꯣꯠ ꯑꯗꯨ ꯌꯥꯝ ꯆꯍꯤ 2-3 ꯁꯨꯔꯛꯇꯣꯔꯦꯕ ꯑꯩ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯔꯛꯏꯁꯦ ꯅꯣꯡꯃꯇ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯃꯃꯧ ꯅꯨꯄꯤꯒꯤꯅꯦ ꯍꯥꯏꯔꯒ ꯐꯤ ꯃꯆꯦꯠ ꯈꯨꯗꯩ ꯃꯆꯦꯠ ꯐꯥꯎ ꯅꯣꯡꯃꯇ ꯄꯤꯔꯛꯇꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯆꯝꯊꯣꯛꯑꯒ ꯋꯥꯈꯜꯁꯦ ꯆꯝꯊꯣꯛꯑꯒ ꯂꯩꯊꯣꯛꯏꯅꯦꯕ ꯆꯝꯊꯣꯛꯑꯒ ꯂꯩꯊꯣꯛꯏꯅꯦꯕ ꯑꯩ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯏꯁꯥꯏꯇꯣꯝꯇ ꯃꯔꯛꯇ ꯋꯥꯈꯜ ꯈꯜꯂꯦ ꯑꯩ ꯄꯨꯔꯥ ꯇ꯭ꯔꯣꯃꯥꯇꯥꯏꯖ ꯗꯤꯄ꯭ꯔꯦꯁꯟ ꯏꯁꯥꯏꯇꯣꯝꯇ ꯇ꯭ꯔꯣꯃꯥꯇꯥꯏꯖ ꯇꯧꯔꯦ ꯏꯁꯥꯏꯇꯣꯝꯇ ꯗꯤꯄ꯭ꯔꯦꯁꯟꯗ ꯆꯠꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯃꯤ ꯃꯥꯡꯗꯗꯤ ꯎꯠꯊꯣꯛꯇꯦ ꯐꯦꯃꯤꯂꯤ ꯃꯥꯡꯗꯁꯨ ꯎꯠꯊꯣꯛꯇꯦ ꯏꯁꯥꯏꯇꯣꯝꯇ ꯈꯥꯡꯉꯒ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯗꯨꯝ ꯂꯩ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯄꯨꯂꯤꯁꯇ ꯇꯥꯟꯅꯔꯨꯔꯦ ꯃꯣꯏꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯆꯪꯈꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯛꯎ ꯑꯩ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯆꯟꯃꯛꯅꯤ ꯈꯜꯂꯒ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯣ ꯑꯩꯉꯣꯟꯗ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ